ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛ ꯊꯦꯡꯅꯅꯕ NSG ꯀꯃꯥꯟꯗꯣ ꯂꯥꯛꯂꯒꯅꯤ DGP ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯗꯥꯡꯕꯟ ꯀꯧꯇ꯭ꯔꯨꯛꯇ ꯀꯨꯀꯤꯁꯤꯡꯅ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯔꯛꯈꯤꯕ ꯃꯐꯝꯁꯤꯡꯉꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DGP ꯔꯥꯖꯤꯕ ꯁꯤꯡꯅ ꯂꯨꯆꯤꯡꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯣꯏꯅꯗꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯔꯛꯇꯨꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ DGP ꯔꯥꯖꯤꯕ ꯁꯤꯡꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯗ꯭ꯔꯣꯟꯒꯤ ꯊ꯭ꯔꯦꯠꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯟꯇꯔꯗ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ NSG ꯌꯥꯎꯅ ꯂꯝ ꯑꯁꯤꯗ ꯈꯪ ꯍꯩꯔꯕ ꯇꯣꯞ ꯇꯣꯞꯄ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯊꯥꯕꯤꯔꯛꯇꯨꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅꯁꯨ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯕ ꯃꯐꯝꯁꯤꯡꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟꯅꯆꯤꯡꯕꯁꯨ ꯆꯠꯊꯔꯤ꯫ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯕꯒꯤ ꯅꯧꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅ ꯊꯥꯔꯣꯏ, ꯃꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯔꯁꯁꯤꯡꯒꯤ ꯃꯤꯍꯨꯠ ꯌꯥꯎꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠꯀꯤ ꯄꯨꯂꯤꯁ ꯈꯛꯇꯅ ꯉꯝꯗꯦ꯫ ꯁ꯭ꯇꯦꯠꯀꯤ ꯄꯨꯂꯤꯁ ꯑꯁꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯗꯁꯨ ꯁꯤꯖꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯠꯂꯤꯕ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯍꯨꯠ ꯁꯤꯜꯂꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜ ꯌꯥꯎꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯝꯄꯅꯤ 139 ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯥꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯇꯕ ꯐꯣꯔꯁ ꯑꯃ ꯌꯥꯎꯔꯛꯄꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯀꯅꯤ꯫ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯥꯡꯄꯣꯛꯄꯤꯒꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯈꯥꯔꯝ ꯕꯥꯏꯐꯩ ꯈꯨꯜꯗꯒꯤ ꯄꯨꯂꯤꯁꯅ ꯗ꯭ꯔꯣꯟ ꯑꯃ ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ ꯀꯥꯡꯆꯨꯞ ꯕꯦꯊꯂꯦꯟꯗ ꯆꯠꯊꯈꯤꯕ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛꯇꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯄꯣꯈꯥꯏꯕ ꯌꯥꯕ ꯃꯆꯥꯛꯁꯤꯡ ꯐꯥꯒꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯏꯟꯆꯤ 12ꯒꯤ ꯁꯤꯡꯒꯜ ꯕꯣꯔ ꯔꯥꯏꯐꯜ, ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯃꯣꯔꯇꯥꯔ, ꯒꯤꯂꯥꯇꯤꯟ ꯁ꯭ꯇꯤꯛ, ꯄꯣꯈꯥꯏꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ, ꯗꯦꯇꯣꯅꯦꯇꯔꯅꯆꯤꯡꯕꯁꯤꯡ ꯐꯥꯒꯠꯈꯤ꯫ ꯃꯤꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ꯫ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯣꯟꯒꯤ ꯖꯃꯥꯔꯒꯨꯝꯕ ꯊꯝꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯅꯨꯄꯤ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯩꯔꯥ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯧꯇ꯭ꯔꯨꯛꯇ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯀꯨꯀꯤꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯉꯥꯉꯣꯝ ꯁꯨꯔꯕꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯇꯝꯊꯤꯅ ꯁꯣꯛꯍꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯈꯨꯔꯥꯏ ꯃꯥꯏꯀꯩꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯩꯔꯥ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ꯫ ꯈꯨꯔꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏꯁꯤꯡꯗꯒꯤ ꯍꯧꯔꯒ ꯈꯨꯔꯥꯏ ꯂꯝꯂꯣꯡꯗ ꯂꯝꯊꯨꯡꯐꯝ ꯑꯣꯏꯈꯤꯕ ꯈꯣꯜꯂꯥꯎ ꯀꯌꯥꯃꯔꯨꯝ ꯂꯥꯎꯈꯤꯕ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯕꯤꯔꯦꯟꯒꯤ ꯁꯥꯟꯇꯤ, ꯀꯨꯀꯤꯅ ꯃꯤꯆꯝ ꯍꯥꯠꯄ ꯑꯁꯤꯔꯥ, ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ, ꯃꯩꯇꯩꯁꯤꯡ ꯈꯣꯡ-ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯤꯒꯅꯨ, ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯋꯥ ꯉꯥꯡꯉꯨ, ꯃꯤꯆꯝ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ, ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯎ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩꯁꯤꯡ ꯏꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯈꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯗꯒꯤ ꯍꯧꯔꯒ 7:30 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯨꯔꯥꯏ ꯃꯥꯏꯀꯩꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯋꯥꯉꯥꯡꯂꯣꯏ ꯔꯟꯕꯥꯂꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏ ꯍꯟꯗꯛ ꯀꯨꯀꯤꯁꯤꯡꯅ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯗꯨꯅ ꯑꯃꯗꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯁꯣꯛꯍꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯒꯚꯔꯟꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯁꯤ ꯃꯔꯝ ꯌꯥꯝꯅ ꯆꯥꯗꯦ꯫ ꯃꯃꯥꯡꯊꯛꯇ ꯀꯨꯀꯤ ꯅꯨꯄꯤ 2 ꯐꯤ ꯊꯣꯡꯗꯕꯒꯤ ꯃꯇꯥꯡꯗꯗꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩ ꯅꯨꯄꯤ ꯍꯥꯠꯄꯗ ꯅꯠꯇꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯝꯊꯤꯅ ꯁꯣꯛꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯝ ꯆꯥꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯇ꯭ꯔꯕꯁꯨ ꯇꯨꯡꯗ ꯍꯟꯗꯛ ꯅꯧꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯁꯤ ꯃꯔꯝ ꯌꯥꯝꯅ ꯆꯥꯗꯦ꯫ ꯃꯃꯥꯡꯊꯛꯇ ꯀꯨꯀꯤ ꯅꯨꯄꯤ 2 ꯐꯤ ꯊꯣꯡꯗꯕꯒꯤ ꯃꯇꯥꯡꯗꯗꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩ ꯅꯨꯄꯤ ꯍꯥꯠꯄꯗ ꯅꯠꯇꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯝꯊꯤꯅ ꯁꯣꯛꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯝ ꯆꯥꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯨꯗ꯭ꯔꯕꯒꯤ ꯇꯨꯡꯗ ꯍꯟꯗꯛ ꯅꯧꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯊꯨꯕꯗ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯩꯕꯥꯛ ꯀꯣꯠꯄꯗ ꯂꯩꯄꯣꯛꯄꯤ ꯂꯥꯏꯃꯥꯡ ꯀꯣꯟꯖꯤꯜ ꯆꯤꯡ ꯇꯨꯝꯒꯗꯧꯔꯦ꯫ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯃꯤꯠꯌꯦꯡ ꯆꯪꯍꯧꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯑꯆꯪꯕ ꯂꯩꯕꯥꯛ ꯂꯧꯊꯣꯛꯄꯗꯒꯤ ꯂꯤꯂꯣꯡꯒꯤ ꯎꯁꯣꯏꯄꯣꯛꯄꯤ ꯆꯤꯡ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯨ ꯑꯍꯤꯡꯗ ꯆꯥꯛꯇꯥꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯩꯕꯥꯛ ꯂꯧꯊꯣꯛꯄꯗꯒꯤ ꯋꯥꯏꯊꯣꯛ ꯂꯩꯄꯣꯛꯄꯤ ꯑꯃꯁꯨꯡ
𝗨𝗡𝗠𝗕𝗔 ꯆꯤꯡꯁꯤꯡ ꯇꯨꯝꯈꯤꯗꯧꯔꯦ ꯆꯤꯡ ꯑꯁꯤ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯂꯣꯅ ꯌꯥꯕ ꯃꯐꯝ ꯈꯔ ꯈꯟꯗꯣꯛꯂꯒ ꯂꯩꯕꯥꯛ ꯂꯧꯍꯣꯟꯅꯕ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯟꯅꯕ ꯍꯧꯔꯦ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯋꯥꯏꯊꯣꯛ ꯂꯩꯄꯣꯛꯄꯤ ꯑꯃꯁꯨꯡ ꯂꯩꯃꯥꯡꯀꯣꯟꯖꯤꯜꯒꯤ ꯆꯤꯡꯗꯒꯤ ꯂꯩꯕꯥꯛ ꯀꯣꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯍꯛꯊꯦꯡꯅꯅ ꯎꯕ ꯐꯪꯈꯤ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯆꯤꯡꯒꯤ ꯁꯔꯨꯛ ꯑꯁꯤ ꯗꯤ.ꯑꯦꯐ.ꯑꯣ ꯊꯧꯕꯥꯜꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ ꯆꯤꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯂꯧꯊꯣꯛꯄꯗ ꯂꯩꯔꯤꯕ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯊꯤꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯝꯕ ꯊꯦꯡꯅꯈꯤ ꯂꯩꯕꯥꯛ ꯂꯧꯊꯣꯛꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯐꯝ ꯑꯗꯨꯋꯥꯏ ꯈꯨꯟꯖꯥ ꯈꯔꯅ ꯍꯥꯏꯕꯗ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛ ꯂꯧꯊꯣꯛꯂꯤꯕ ꯑꯁꯤ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯛꯂꯦ ꯂꯩꯕꯥꯛ ꯂꯧꯊꯣꯛꯇꯅꯕ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯔꯨꯕꯗ ꯂꯩꯕꯥꯛ ꯂꯧꯊꯣꯛꯂꯤꯕ ꯀꯥꯡꯕꯨꯒ ꯈꯨꯟꯖꯥꯁꯤꯡꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯎꯔꯦ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯩꯉꯥꯛꯄꯁꯤꯡ ꯄꯨꯜꯂꯕꯗꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯕꯤꯃꯣꯜ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯟꯁꯤꯟꯕ ꯉꯝꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ANIꯗ ꯄꯤꯕ ꯑꯈꯟꯅꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯏꯪ ꯆꯤꯛꯄ ꯄꯨꯔꯛꯄꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗꯤ ꯂꯥꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯤꯔꯥꯏꯗꯨꯅ ꯊꯝꯂꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯍꯥꯛ ꯃꯁꯥꯗꯒꯤ ꯁꯦꯟꯇꯔꯅ ꯄꯥꯋꯔ ꯑꯌꯥꯝꯕ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯁꯥꯅ ꯐꯣꯡꯗꯣꯛꯆꯈꯤꯕ ꯂꯩꯔꯦ ꯑꯗꯨꯕꯨ CM ꯃꯁꯥꯅꯁꯨ ꯑꯃꯨꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯕꯨ ꯀꯟꯗꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡꯁꯨ ꯆꯠꯊꯔꯤ ꯀꯧꯇ꯭ꯔꯨꯛꯇ ꯀꯨꯀꯤꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯁꯣꯛꯍꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯩꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯊꯧꯑꯣꯡ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯈꯣꯏꯗꯒꯤ ꯆꯠꯊꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯝꯂꯛꯈꯤ DGPꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯧꯗꯣꯛ ꯑꯁꯤꯕु ꯊꯤꯒꯠꯅꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕꯒꯤ ꯆꯦ ꯎꯔꯦ ꯍꯧꯖꯤꯛ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯅ ꯂꯩꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯃꯁꯥ ꯑꯁꯤ ꯐ꯭ꯔꯦꯛꯆꯔ ꯑꯣꯏꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯂꯕꯁꯨ ꯆꯤꯡꯗꯒꯤ ꯇꯝꯄꯥꯛ ꯇꯝꯅ ꯀꯥꯞꯊꯔꯛꯂꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯁꯄꯦꯛꯇꯦꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯊꯥꯔꯗ ꯄꯥꯔꯇꯤ ꯑꯃꯒꯨꯝꯅ ꯑꯦꯂꯦꯖꯦꯗꯂꯤ ꯔꯤꯄꯣꯔꯇꯦꯗꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯣꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯍꯧ ꯂꯥꯛꯇ꯭ꯔꯤꯉꯩ ꯊꯕꯛ ꯄꯥꯏꯈꯠꯄ ꯆꯨꯝꯒꯅꯤ ꯇꯔꯥꯒꯤ ꯆꯩꯁꯨ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯇꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯛꯇ꯭ꯔꯤꯉꯩ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯄꯥꯏꯈꯠꯄ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯇꯔꯥꯒꯤ ꯆꯩꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩꯗ ꯂꯩꯕ ꯇꯔꯥꯒꯤ ꯆꯩꯁꯨꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯂꯨꯞ ꯑꯁꯤꯒꯤ ꯆꯤꯌꯔꯄꯔꯁꯟ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯃꯒꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯟꯗꯛ ꯁꯤꯖꯤꯟꯅꯔꯦ ꯑꯥꯒꯁꯠ 28ꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯛꯂꯤꯕ ꯀꯨꯀꯤꯁꯤꯡꯅ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯂꯕꯗ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯊꯧ ꯇꯥꯏ ꯀꯨꯝꯖꯥ 2001ꯒꯤ ꯖꯨꯟ 19ꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯁꯥꯒꯠꯂꯛꯈꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯥꯟꯕ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯆꯧꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯃꯁꯤꯒꯤꯗꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯁꯦꯝ ꯁꯥꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯉꯥꯛ ꯂꯩꯔꯕꯁꯨ ꯂꯩꯉꯥꯛ ꯂꯩꯇꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯅꯤꯗ ꯄꯥꯜꯂꯤꯕ ꯑꯁꯤ ꯗꯕꯜ ꯏꯟꯖꯤꯟꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯃꯄꯥꯟꯒꯤ ꯂꯩꯕꯥꯛꯇꯒꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯂꯛꯄ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯆꯍꯤ 1.5 ꯃꯈꯥꯏ ꯍꯦꯜꯂꯛꯂꯦ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯥꯡꯗꯥꯡꯕ ꯑꯃꯠꯇ ꯈꯪꯍꯟꯗꯦ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯀꯨꯞꯅ ꯈꯟꯅꯕ ꯆꯨꯝꯒꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯁꯟ ꯑꯃ ꯑꯊꯨꯕꯗ ꯐꯝꯗꯨꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯂꯣꯏꯅꯅ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯏꯍꯨꯜ ꯈꯪꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯇ ꯍꯥꯏꯐꯝ ꯊꯣꯛꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯍꯥꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯦꯔꯣꯔꯤꯖꯝ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯅꯤ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯟꯗꯒꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯟꯗꯤꯌꯥꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ
ꯊꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯐꯤꯚꯝꯗꯤ ꯎꯗ꯭ꯔꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯥꯎꯅ ꯌꯣꯛꯈꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯑꯦꯟꯇꯤ ꯁ꯭ꯇꯦꯠ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯇꯔꯥꯒꯤ ꯆꯩꯁꯨꯒꯤ ꯆꯤꯌꯔꯄꯔꯁꯟ ꯗꯥꯛꯇꯔ 𝗫𝗓 ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯇꯥꯏꯅꯔꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯇꯥꯏꯅꯒꯗꯕꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇꯅꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯅꯕ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯂꯕ ꯇꯨꯡꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯂꯕꯗ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯈꯥꯝꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯨ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯑꯉꯝꯕ ꯄꯥꯝꯕꯩ ꯄꯨꯊꯣꯛꯇꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯅꯝꯊꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯔꯣꯃꯦꯟ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯉꯝꯕ ꯄꯥꯝꯕꯩ ꯄꯨꯊꯣꯛꯇꯨꯅ ꯂꯝꯍꯦꯟꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯅꯝꯊꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯗꯨꯗꯇ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯅ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯎꯠꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯕꯤꯁꯠ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯧꯇ꯭ꯔꯨꯛꯇ ꯍꯟꯗꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯒꯤ ꯄꯥꯎ ꯂꯧꯕ ꯆꯪꯉꯨꯕꯗ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡ ꯆꯠꯊꯔꯤꯕ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯄꯥꯎꯃꯤ ꯏꯂꯥꯡꯕꯝ ꯃꯨꯁꯨꯛꯅ ꯂꯥꯜ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡꯕꯨ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯟꯗꯛ ꯆꯠꯊꯔꯛꯈꯤꯕ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯗꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯟꯗꯦꯝ ꯇꯧꯏ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯃꯩꯇꯩꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯔꯦꯂꯤ ꯆꯠꯄꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯌꯥ ꯀꯥꯞꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯤ ꯑꯗꯨꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯌꯣꯛꯇ ꯐꯖꯗꯕ ꯋꯥꯍꯩ ꯀꯌꯥ ꯉꯥꯡꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯔꯦꯂꯤ ꯆꯠꯄꯗꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯕꯣꯝꯅꯆꯤꯡꯕ ꯑꯃꯠꯇ ꯀꯥꯞꯇ꯭ꯔꯤꯕ ꯑꯁꯤ ꯃꯅꯨꯡꯗ ꯀꯔꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯗꯒꯤꯅꯣ ꯍꯟꯗꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯗ꯭ꯔꯣꯟ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯑꯗꯨ ꯃꯤꯑꯣꯏ ꯑꯃ ꯁꯤꯍꯟꯈꯤꯕ ꯑꯃꯗꯤ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯅ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯂꯩꯊꯣꯛꯄ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯏ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯃꯄꯥꯟꯒꯤ ꯄ꯭ꯔꯣꯛꯁꯤ ꯐꯣꯔꯁꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯂꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯟꯗꯛ ꯀꯧꯇ꯭ꯔꯨꯛ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯃꯄꯥꯟꯒꯤ ꯄ꯭ꯔꯣꯛꯁꯤ ꯐꯣꯔꯁꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ ꯍꯥꯏꯅ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯊꯥꯡ ꯇꯥ ꯁꯤꯟꯗꯝ ꯁꯪꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯏꯕꯣꯆꯥ ꯈꯨꯃꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯝꯖꯥ 1994ꯗ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯕꯥꯎꯟꯗꯔꯤ ꯉꯥꯛꯄ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯉꯥꯛꯄꯗ ꯅꯠꯇꯅ ꯏꯜꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯏꯜꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯅ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯃꯥꯏꯗ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯤꯆꯝꯁꯤꯡ ꯍꯥꯠꯄ ꯍꯧꯔꯛꯂꯦ ꯐꯤꯚꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯔꯣ ꯍꯥꯏꯅ ꯐꯣꯡꯅ ꯂꯥꯎꯊꯣꯛꯄꯤꯔꯣ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕ ꯈꯛꯇꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯟꯗꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯑꯁꯤꯗ ꯏꯟꯗꯤꯌꯥꯟ ꯏꯌꯔ ꯐꯣꯔꯁ ꯑꯃꯗꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯄꯪꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1993ꯗ ꯏꯟꯗꯤꯌꯟ ꯏꯌꯔ ꯐꯣꯔꯁꯅ ꯃꯤꯖꯣꯔꯥꯝꯒꯤ ꯑꯥꯏꯖꯣꯜꯗ ꯋꯥꯔ ꯄ꯭ꯂꯦꯟꯁꯤꯡ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯊꯃꯣꯏ ꯁꯣꯛꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯧꯍꯧꯅꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯅꯤꯡꯁꯤꯡꯍꯜꯂꯦ ꯇꯦꯔꯣꯔꯤꯁꯠ ꯑꯦꯇꯦꯛ ꯅꯪꯂꯕ ꯀꯧꯇ꯭ꯔꯨꯛ ꯑꯃꯁꯨꯡ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯋꯥꯕ ꯂꯨꯞ ꯑꯁꯤꯅꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯇꯦꯔꯣꯔꯤꯁꯠ ꯑꯦꯇꯦꯛꯁꯤꯡ ꯀꯥꯎꯟꯇꯔ ꯇꯧꯅꯅꯕ ꯀꯗꯥꯡꯕꯟ ꯀꯧꯇ꯭ꯔꯨꯛ ꯑꯃꯁꯨꯡ ꯁꯦꯟꯖꯝ ꯆꯤꯔꯥꯡꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁ ꯑꯦꯛ 1992ꯒꯤ ꯁꯦꯛꯁꯟ 18ꯒꯤ ꯃꯈꯥꯗ ꯁ꯭ꯄꯤꯁꯤꯑꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯔꯛꯄ ꯇꯝꯊꯤꯕ ꯀ꯭ꯔꯥꯏꯝꯅꯤ ꯀꯣꯀꯣꯃꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯑꯦꯝꯕꯨꯂꯦꯟꯁ ꯁꯤꯖꯤꯟꯅꯔꯒ ꯇꯉꯥꯏꯐꯗꯕ ꯏꯃꯔꯖꯦꯟꯁꯤ ꯁꯔꯚꯤꯁꯀꯤ ꯃꯔꯨꯝꯗ ꯃꯩꯇꯩꯒꯤ ꯈꯨꯜꯗ ꯆꯪꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯆꯍꯤ 30 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯁꯤꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯌꯥꯎꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ 9 ꯁꯣꯛꯈꯤꯕ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯀꯧꯇ꯭ꯔꯨꯛꯇ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯀ꯭ꯔꯥꯏꯝꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ 𝗧𝗛𝗔𝗥𝗔 ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁꯦꯞꯇꯦꯝꯕꯔ 1ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛꯇ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨ ꯂꯩꯃꯈꯣꯡ ꯑꯦꯔꯤꯌꯥꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯑꯦꯝꯕꯨꯂꯦꯟꯁ ꯑꯁꯤꯅ ꯐꯥꯎꯔꯛꯈꯤꯕ ꯂꯩꯃꯈꯣꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯀꯦꯝꯞ ꯑꯃ ꯂꯩꯔꯤꯕꯅꯤ ꯀꯦꯝꯞ ꯑꯁꯤ ꯐꯥꯎꯗꯨꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯕ
कन्नब हिरमदा सिजिनरिबा एम्बुलेंस सिजिनरगा एटेक चथरकपा हाइबसी मखोगी मोरल अमसुंग इथनिकल इंटीग्रिटी हाइबदु लैत्रे हाइबगी खुदमनि थौदोक असिगी वीडियो फुटेज फोटो अमदी थौदोक थोपमदा ओरिबा फिबम अदुगी ताइवनबदा कुकी एनपी ना प्रेस की वरोल अमा हाथु हाथु थोरकलगा लाना लमजिंगनबो होनकिबा असिमक एटेक असि मांगजोंलना सेम सारगा चथबनी हाइब खंगले कुकी एनपी की चेरोलदसु कौट्रुकता एटेक चथबगी मांगोइनना सेम साबा चेरोलनि हाइब खंब ngamle कुकी एनपी ना थोकलिबा थौदोक अदुगी असेंबदु लोचिलगा मियामदा लाना पाउ संदोकपा अचौबा थौदांग लौरी मकोइगी थौरांग असिना नेशनल अमदी लोकल मीडिया आउटलेट खरबु लाना लमजिंगलबदी याय अदुबु कोना असेंबा थौदोकसिंग अदु थोकलबा मतुंग मखोइगी पाउ सेमदोकखिबा असिना कौट्रुककी मरु थौदोका मरी लेनाबा कुकी एनपी ना लाना पाउ संदोकले हाइबजी नेशनल मीडिया ना सुखंग्रे हंदकी थौदोक असिदा कुकी सिंगना अफबा मखगी ड्रोन सिजिनकी हाइबजी मणिपुर पुलिस ना मयेक सेंगना खंदोकले मसिना मरम ओइरगा नेशनल मीडिया सिंगना कुकी एनपी की नमथा की चेरोल अदु खंगलकपदगी तोंगान तोंगानबा मीडिया प्लेटफॉर्म सिंगदा हाना कुकी की पाउदा युमफम ओइरगा थागतलंबा पाउसिंग लौथोकी कुकी एनपी ना अरानबा पाउ संदोकपा असि हंदकी असिना अहानबा नते मैतेई अमसुंग कुकी अनि की मरकता मोइरांग ट्रेटी ऑफ ब्रदरहुड मतंगदसु मचिन थीकी मियोय अमगी लिचत की वांगमदा कुकी एनपी ना थबक तौरी मसाना मसाबु कुकी वॉलंटियर ने हाइजबसिंगना चथबा टेररिस्ट की थोंग अदु कुकी एनपी ना अचुंबनी हाइना उडनबो होनरी एम्बुलेंस सिजिनदुना मैतेई खुलदा चंगसिलगलगा एटेक तौदुना मी हाटपा असिदा कुकी एनपी ना अचुंबनी हाइना उडनबो होनरी थौदोक असिदा चेनबसिंग स्टेट गवर्नमेंट थबक लखोत्तबा तारबदी मिचम हाटखिबसिंगी मथक्ता लमन खुंबगी खोंथांग पावा लखोलकपा याय हाइरी मखा तारकपा अतोपा पाउदा जेडीयू की स्टेट प्रेसिडेंट लुचिंगबा टीम सेंट्रल लीडरसिंग उनरुनबा इम्फाल थादोक्रे कौट्रुकता ड्रोन बॉम्बिंग तौरक्तुना चथरकिबा एटेकसिंगी मतंगदा मरिक चुंबा पाउदमसिंग पार्टी की सेंट्रल लीडरसिंगदा थमनबगीदमक जनता दल यूनाइटेड की स्टेट प्रेसिडेंट 𝗕𝗢𝗠𝗕 लुचिंबा मियोय अहुमना साबा कांगबु अमा दिल्ली की दमक इम्फाल थादोक्रे हिरमसिगा मरी लेनना ngasi जेडीयू मणिपुर स्टेट की ऑफिस ता पांगथोक्किबदा पौमिसिंगा उनबदा पार्टी असिगी वाइस प्रेसिडेंट ख्वाइराकम लोकेना हाई सही अमा मखाई चपचाना मणिपुर इरांग थोरकली इरांग असिदा हानगा मानदबा मोंगदा कुकी मिलिटेंट सिंगना ड्रोन सिजिनदुना बोम फावो थादरकली कौट्रुकता थोक्किबा लाइबक थीबा थौदोक अमदा मौनहा अमा लैकिदबा अदुसु पार्टी की माइकैदगी अवाबा फोंदोरकली स्टेट असिदा लेप्तना कुकी टेररिस्ट सिंगी माइकैदगी तंपाकी मफमसिंगदा अकनबा एटेक चथबगी थोंगसिंग लेप्तना चथरकली ओरकलिबा फिबमसिंग असिगी मतंगदा पार्टी असिगी सेंट्रल लीडरसिंगी माइकैदगी चपचाबा पाउखुम अमा थमनबा कौरकपदगी स्टेट की मिहुतसिंग असि इम्फाल थादोखिबनी मिहुत कांगबु असिना पार्टी की लुचिंगबसिंग हाइबदी स्टेट प्रेसिडेंट 𝗕𝗢𝗠𝗕 ओनब किशोर अमदी डॉक्टर निमाईचान लुवांग यावरी मणिपुरदा इंग चिकपा लाकले हाइना लैंगाकी माइकैदगी तत्तना फोंदोकली लोइनना था तरुक की मनुंगदा स्टेट असिगी मफम पुमनमक इंग चिकपा हंजिलकलगनी हाइबा वाफम फावबा चीफ मिनिस्टर फोंदोखिबा लैरे अदुबु सिनाम खुलदा मिचम मियामबु ngaknaba lairiba IRB singi bunker-dagi khulai lawkhiba yauri Koutruk-tasu kuki militant singna kumtharaktuna lanai miyoi singi yum yauna lengaki lanthum kaya mang tahalli oiriba phibam asida lengakna ingchikpa purakle haribasi kadaidano sinda khak ngangbana yaroi thabak oina pangthoktuna micham miyambu ngak chenduna thambiba haibasi yamna mathau tai drone dagi bom pawba chatharakpa langtharakpa haibasi India ki mathakta chatharakpa lani state asibu ngaknaba leiriba Manipur police ki DGP security advisor ki thodang sina karino yamna afaba makhagi khulaising sijinaduna thadarakliba sing asi kadaidagi lakpa source no haibasi thidokko changi haina sumhangna makatana phongdogi Education Minister की वाफम लैंगा की ओजा सिंगी ओइनदी लाइबक थीबनी स्टेट असिगी एजुकेशन की ख्वाइदगी मकोक ओइरिबा एजुकेशन मिनिस्टर टी.एच. बसंत कुमार न ngarang प्रोग्राम मफम अमदा लैंगा की ओजा सिंगी मनुंगदा मरीफु मुक्ति तोलोप खक्की खल्लगा चंगलकपनी हाइना फोंदोकिबा वाफम अदु लैंगा की ओजा सिंगी ओइनदी यामना लाइबक थीबनी हाइना एमटुक अमसुंग एमजीओ की जॉइंट एडमिनिस्ट्रेटिव काउंसिल जेएसी न फोंदोरकली काउंसिल असिगी प्रेसिडेंट राजकुमार बासुमानी ना थादोरकपा चिरोल अमन हाई मिनिस्टर की वाफम अदु मसागे असोइबा अदु फोंदोकजबनी हाइना लौई मिनिस्टर मसामंगना ख्वाइदगी चावरबा डिपार्टमेंट अदुगी असोइबा अदु महागना चुमथोके हाइना खल्लगदि अदुमक
ngamgani madugi ona tainabada masagi asoiba dudi losillaga chamjaraba ojasinga taisinba amadi asingba lengaki lusingba amagi matik magun nate lengaki ojasinga thengnariba owabasing mong maril tadaba schoolgi phibam kaya asi minister ama oina yengsilabra haiba wafam hanglagli hangduna leriba department asigi posting mensinaba interview na singba loikraba singi phal lautoktuna join tahonbiu academic calendar manungda transfer tawwa minasu thogaliba khudongchadaba sing MLA amasung minister singna miyeng changaningi contract basis ta thabak lognabagi process khudingma toklaga regular basis ta commission gi khuthangda interview na singba pangthoktuna thabak khanbiu haina appeal torli makha tarakpa atopa pauda kuki singi makhuta sidringai hana hatokpiro Manipur da haukiba kumja lisingani kulumdogi me ahumdagi hauraga thokliba lan asida kadangman Koutruk amadi 𝗕𝗢𝗔𝗥𝗔𝗏 hariba kolsing asigi khunjasing lan asigi chaithek haktengnana mayoknaduna laklabani adubu ngarangdagi kukisingna drone-dagi bom thadaduna chatharagliba attack asidadi khulda leiba ngamdre kukisingi makuta sidringai akoibu hana hatokpiro haina kadangban apunba nupi lupna phongdoragli kukisingna ngarang 𝗕𝗢𝗔𝗥𝗔 Koutruk amasung kadangmanda drone-dagi bom thadaduna landarakpagi matangda ngasi kadangban part 2 community hall-da Paumisinga unaba amada kadangban apunwa nupi luki secretary elangwam ongbi santi leimana haiki chingkhong chingya da leiduna icham chamna hingjaramba khul asigi miyamgi punsi marel asing asidi tonganba ama oikre kuki singna ngayak leitana landaraklobasu isagi haurak sabam oiriba khul asi ngak senabagi damak ngasi phawba landaduna lairaba khunja singna ariba senpham khara khainaraga nongoi khara leiraga khul ngaktuna laklibani asumna hokiba ta 13 rom asi nongma phawba tangdu leitana amadi harau tayamna leiba phangdana laki mamangi matamda kuki singna nongoi kapsinduna landarakiba matam adudasu khul ngakpa singna su ngaktoktuna thengnaduna lakibani adubu ngarang nahaldagi ikhang khangodana drone dagi bom thadaduna landarakliba thong asidadi khunja sing asi khul asida makhatana leiba ngambagi fibam leyaktare karigumba karamba matamda kadaida bom thadarakadage haiba tamba ngamdaba mongda leirakpana yumda tumba phangnadre asi yoba phibam soklaba asida state amadi central government na masak thokpa thabak amata hojik phawba lokot pidana leirakpa asi yamna laibak tibani tha asigi amada Koutrukta ihan hana kuki singna drone dagi bom thadaduna landarakibada nupi amasiba loinana mahaki macha nupi amadi pawi ama soki masida sunatana khulngakpa kaya masing thingamdana asok apan nangkhrabani masigi matung ngarang amuk hanna 𝗕𝗢𝗔𝗥𝗔𝗏 amasung kadangmanda bom thadaduna landarakliba asini kadangmanda thadarakliba bom amadi leimakhongda tasinkhibadagi pokhai haukide hariba bom adu pokhairamlabadi misimina phawba yaurangani makha tarakpa pawda kukina drone attack tawrakhraba matungda governor Amit Shah ga unakre Manipur ki Governor 𝗪𝗡𝗔𝗔𝗥𝗔𝗐 ngasi New Delhi da Union Home Minister Amit Shah ga unakre unakiba aduda lusingba adina Manipur da paikhaliba security ki thorang singi matangda wafam kaya khanaki loinana Manipur da haukiba kumja lisingani kulumdogi me ahumdagi horaklaga thorakliba kangluki irang asigi matangda khanakibaga loinana hojik oiragliba state asigi law and order gi phibam ngai matangda sukumna khanaki adum oinamak Manipur ki Governor 𝗪𝗡𝗔𝗥𝗔𝗥𝗔 na Home Minister Amit Shah ga ngasi New Delhi da unakiba aduda kari ahenba wafam khanakibage haibadugi chapchaba report amata hojik phawbagi oinadi thadorokpa leitri nakal amaromda kuki singda Koutruk 𝗕𝗢𝗔𝗥𝗔𝗥 amadi kadangbanna chingba mafum singda bom thadarakuna landarakibagi thawongbu Manipur ki Chief Minister Nongthomba Birena akanba mongda condemn tawri Chief Minister na mahaki official social media account amada thagalakpa post amada hai micham miyamgi marakta drone sizinaduna bom thadaba haibasi khwaidagi pangdaba terrorist ki thawongni asigumba thawong asi condemn tawi thawong asi lengakna yamna luna lobaga loinana asigumba makalgi terrorism gi lalong sing asibu thengnaduna yalomi singi punsi kannanaba chapchaba thabak paikhalagani loinana miyamna makal amatagi violence season nabidanaba Manipur miyamna amata oina leminaduna yaikai thingainaba pamba singi mayokta leminaba matam oire nakal amaromda Works Minister Govindas Konthokjamna su mahaki official social media account da thagalakpa post amada hai Manipur Ukraine nate adubu state asida hojik thengnariba lan asidi khwaidagi tamthiba makalgi lan haibadu oire state asida su drone bomb sniper rifle na jingba sizinaduna lebak amaga chathaba lan amaga chap manare masi violence ki thong ama nate masidi India gi apunmagi sektamda singnarakpani loinana national security bu thawai usittaba ikaiba pibani maram asina asigumba non state actor sing asigi yathang lengakna chatkadaba nate micham miyam marakta bom thadaduna misimina phawba yoholakpagi thong asidi Manipur khakta natana India Pomba Hauraga Asiguma Thong Asigi Mayokta Lepam to Ihari, Jeragasida, the Meiteis Alliance
ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯑꯃꯗꯤ ꯀꯗꯥꯡꯕꯟꯗ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯔꯛꯇꯨꯅ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯇꯝꯊꯤꯅ ꯁꯣꯛꯍꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯇꯨꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯔꯛꯂꯤꯕ ꯆꯍꯤ ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜ ꯂꯤꯁꯤꯡ 70 ꯍꯦꯟꯅ ꯂꯩꯔꯕ ꯐꯥꯎꯕꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯊꯧꯑꯣꯡ ꯑꯁꯤꯅ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯂꯥꯟꯖꯦꯟꯅꯍꯜꯂꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯃꯃꯥꯡꯊꯛꯇꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯋꯥꯡꯃꯗ ꯈꯛ ꯅꯠꯇꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯋꯥꯡꯃꯗꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕꯗ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ NPO ꯅꯥꯒꯥꯗꯁꯨ ꯂꯥꯟ ꯁꯤꯡꯅꯔꯛꯄꯅꯤ ꯍꯧꯈꯤꯕ ꯑꯥꯒꯁꯠ 18ꯗ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯁꯤꯟꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨꯗ SDSAꯒꯤ ꯑꯊꯤꯡꯕ ꯂꯩꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥꯁꯤꯡꯗꯁꯨ ꯂꯥꯟ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯅ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ NPOꯅ ꯐꯣꯡꯗꯣꯔꯛꯂꯤ NPOꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨ ꯅꯥꯒꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯃꯛꯄꯨ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯅꯥꯒꯥꯁꯤꯡꯒꯤ ꯂꯝꯗꯗꯤ ꯑꯁꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯊꯤꯡꯕ ꯑꯗꯨꯕꯨ ꯊꯧꯑꯣꯏꯗꯅ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯇꯝꯅꯅ ꯁꯤꯡꯅꯕ ꯑꯣꯏꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯉꯝꯈꯩꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯠ ꯐꯥꯎꯕ ꯊꯣꯛꯅꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯈꯤꯕ ꯑꯗꯨ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯅꯤ ꯅꯥꯒꯥꯁꯤꯡꯅ ꯈꯟꯅ ꯆꯩꯅꯕ ꯄꯥꯝꯗꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯕꯨ ꯑꯁꯣꯟꯕ ꯑꯣꯏꯅ ꯎꯕꯗꯤ ꯂꯥꯟꯒꯅꯤ ꯂꯥꯟ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯊꯦꯡꯈꯪ ꯀꯌꯥꯔꯛꯇ ꯅꯥꯒꯥꯁꯤꯡꯅ ꯈꯥꯡꯗꯨꯅ ꯂꯩꯔꯛꯈ꯭ꯔꯕꯅꯤ ꯃꯈꯥ ꯇꯥꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯂꯕꯗꯤ ꯀꯨꯀꯤꯁꯤꯡꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯃꯗ ꯅꯥꯒꯥꯁꯤꯡꯅ ꯈꯨꯠ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯅꯤ ꯖꯣꯏꯀꯨꯃꯥꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯅꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅꯁꯨ ꯍꯤꯔꯝ ꯑꯁꯤꯗ ꯊꯕꯛ ꯄꯥꯏꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯥꯎꯔꯦꯝꯊꯣꯡꯗ ꯂꯩꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯖꯣꯏꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯗꯥꯡꯕꯟ ꯀꯧꯇ꯭ꯔꯨꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯔꯛꯇꯨꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏ ꯃꯄꯥꯟꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕ ꯇꯥꯛꯂꯕꯅꯤ ꯍꯤꯔꯝꯁꯤꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯗꯨꯅ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯊꯕꯛ ꯇꯧꯕ ꯆꯨꯝꯃꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯆꯤꯛꯄ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯃꯩꯇꯩ ꯁꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯔꯛꯀꯗꯧꯕ ꯑꯣꯏꯔꯤꯕ꯭ꯔꯥ BJPꯅ ꯏꯂꯦꯛꯇꯣꯔꯦꯜ ꯄꯣꯂꯤꯇꯤꯛꯁꯇ ꯀꯨꯀꯤ ꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯄꯤꯊꯣꯛꯈꯤꯕ ꯉꯝꯂꯣꯏꯗꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯧꯅ ꯕꯣꯝ ꯊꯥꯗꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏꯕꯅꯤ ꯃꯁꯤ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯏꯔꯥꯡ ꯑꯁꯤ ꯂꯦꯞꯂꯤꯉꯩ ꯆꯩꯔꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯜ ꯂꯥꯛꯇꯨꯅ ꯏꯪ ꯆꯤꯛꯄ ꯄꯨꯔꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯀꯧꯇ꯭ꯔꯨꯛꯇ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯔꯕꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯝꯗꯨꯅ ꯉꯥꯛ ꯁꯦꯟꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯀꯔꯤꯃꯠꯇ ꯉꯥꯛꯇꯅ ꯊꯥꯗꯣꯛꯂꯒ ꯊꯝꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯀꯔꯤ ꯑꯄꯥꯝꯕꯅꯣ ꯃꯩꯇꯩ ꯇꯨꯝꯅ ꯁꯤꯈꯤꯕ ꯑꯗꯨ ꯂꯩꯉꯥꯛ ꯑꯁꯤꯒꯤꯁꯨ ꯑꯄꯥꯝꯕ ꯑꯣꯏꯔꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯕꯅꯤ ꯏꯔꯥꯡ ꯑꯁꯤ ꯁꯦꯟꯇꯔꯅ ꯊꯦꯡꯅꯅꯕ ꯇꯛꯁꯤꯟꯐꯝ ꯊꯣꯛꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯈꯛ ꯅꯠꯇꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯗ ꯐꯥꯎꯕ ꯇꯛꯁꯤꯟꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯑꯍꯦꯟꯕ ꯑꯦꯇꯦꯛ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯥꯛꯊꯣꯛꯅꯕ ꯈꯟꯅꯐꯝ ꯊꯣꯛꯏ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯅꯕ ꯉꯝꯗꯕ ꯑꯈꯟꯅꯕ ꯐꯣꯔꯁꯁꯤꯡꯁꯨ ꯄꯤꯕꯤꯅꯕ ꯍꯥꯏꯖꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯥꯏ ꯄꯥꯛꯈꯤꯕ ꯀꯪꯒ꯭ꯔꯦꯁꯀꯤ MP ꯑꯅꯤ ꯑꯁꯤ ꯄꯥꯔꯇꯤ ꯅꯠꯇꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯒꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ MP ꯑꯅꯤ ꯑꯃꯁꯨꯡ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗꯕ ꯌꯥꯎꯔꯦ
BJP na ngamdre hariba thabak asi Congress na ngamgadaba leirabadi makhoi gi maikidagi pangthokpam thokpa thabak sing pangthoktuna irang asigi waroichin puraknaba honaningi Manipur gi leiriba phibam asida kuki phuruk gi mioi singa pau phaunaduna wari sanaba ngamgadaba party harigadi Congress party khaktana oigani maramdi handaki pangthokkiba Lok Sabha gi mikhal aduda Congress party gi michangda kuki gi vote ayamba pikhibani madugi kanaba adu lauraga irang asigi waroichin puraknaba honaningi memorandum pisinba khaktana thokliba irang asi loisinba ngamgadaba nate Center na tawrakpasingda wa haiba ngamjadraba BJP gi state lengak asi leitre haina khallaga leihoriba party khudimangna political gi oiba khana nainaba leitana angamba khenaba thamdana angamba thabaksing pangthoktuna warishin purakminasi haina makha tagi